ꯏꯝꯐꯥꯜꯗꯒꯤꯅꯦ ꯑꯩꯒꯤ ꯃꯤꯡ ꯂꯩꯔꯥꯡ ꯀꯧꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩꯗꯒꯤ ꯑꯩ ꯂꯂꯣꯟꯕ ꯊꯣꯛꯑꯦ ꯉꯁꯤ ꯆꯍꯤ 15 ꯁꯨꯔꯦ ꯑꯩꯅ ꯂꯂꯣꯟꯕ ꯊꯣꯛꯏꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤꯗꯁꯨ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯊꯪꯒꯥ ꯕꯖꯥꯔꯗ ꯆꯦꯜꯂꯒ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯇꯪꯈꯥꯏꯕꯗꯨ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩ ꯁꯔꯦꯡ ꯒꯥꯔꯤꯔꯣꯝꯗ ꯆꯪꯖꯜꯂꯛꯄ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯔꯤ ꯌꯣꯟꯕꯤ ꯈꯔ ꯂꯩ ꯑꯗꯨꯅ ꯅꯪꯅ ꯆꯦꯜꯂꯤꯗꯨ ꯁꯤꯗ ꯐꯝꯃꯣ ꯅꯪ ꯅꯣꯡꯃꯁꯤꯒꯤ ꯂꯨꯄꯥ 200 ꯚꯔꯥ ꯄꯤꯌꯨ ꯍꯥꯏ ꯃꯌꯥꯡꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯑꯩꯅ ꯐꯝꯖꯔꯦ ꯐꯔꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯆꯈꯥꯎ ꯍꯣꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯣꯡꯃꯒꯤ 100 ꯇꯥꯔꯛꯄꯗ ꯃꯉꯣꯟꯗ 200 ꯄꯤꯊꯣꯛꯑꯝꯒꯦꯅ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ 200 ꯂꯦꯝꯗꯕꯁꯨ ꯌꯥꯎꯏ ꯑꯩꯒꯤ ꯐꯝꯐꯝꯗꯨꯒ ꯐꯪꯖꯅꯕ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯃꯣꯏꯗ 200 ꯄꯤꯔꯝꯃꯒ ꯑꯩꯅ ꯆꯍꯤ ꯑꯁꯨꯛ ꯐꯝꯃꯛꯑꯦ ꯑꯩꯒꯤ ꯍꯧꯁꯤꯡꯒꯤꯅꯦꯅ ꯍꯧꯁꯤꯡ ꯂꯣꯟ ꯑꯃ ꯐꯥꯎꯖꯔꯛꯑꯦ ꯑꯩꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯍꯣꯠꯅꯕꯗ ꯑꯩ ꯃꯇꯝ ꯈꯔ ꯂꯥꯛꯎꯗ꯭ꯔꯦ ꯂꯥꯛꯇꯕꯗꯨ ꯃꯥꯅ ꯑꯩ ꯂꯥꯛꯇꯕ ꯅꯨꯃꯤꯠꯀꯤꯁꯨ ꯚꯔꯥ ꯄꯤꯌꯨ ꯍꯥꯏꯔꯦ ꯂꯥꯛꯄ ꯅꯨꯃꯤꯠꯀꯤꯁꯨ ꯚꯔꯥ ꯄꯤꯌꯨ ꯍꯥꯏꯔꯦ ꯕꯟ ꯂꯩꯕ ꯅꯨꯃꯤꯠꯇꯁꯨ ꯚꯔꯥ ꯄꯤꯌꯨ ꯍꯥꯏ ꯑꯩ ꯚꯔꯥꯁꯤ ꯄꯨꯛꯂꯒ ꯍꯣꯟꯗ ꯄꯤ ꯃꯣꯏ ꯃꯌꯥꯝꯅ ꯊꯧꯖꯤꯜꯂꯤꯃꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯇꯥꯟꯊꯣꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥꯀꯠ ꯄꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯪꯒꯤꯗ ꯆꯠꯂꯒ ꯑꯩꯅ ꯎꯈꯠꯆꯩ ꯁꯨꯃꯥꯏꯅ ꯇꯧꯏ ꯏꯃꯥ ꯅꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝ ꯃꯆꯥꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯇꯧꯕꯤ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯄꯨꯝꯅꯃꯛꯁꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯍꯧꯕꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯣꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯁꯤ ꯑꯩꯒꯤ ꯐꯝꯐꯝꯁꯤ ꯂꯩꯇꯕꯗꯒꯤ ꯑꯩ ꯉꯥꯔꯤ ꯒꯥꯂꯤꯗ ꯑꯃꯗ ꯆꯦꯜꯂꯒ ꯐꯝꯕꯗꯒꯤ ꯉꯔꯥꯡꯒꯤꯃꯛꯇ ꯆꯥꯛ ꯆꯥꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯒꯤ ꯑꯪꯒꯨꯔꯁꯤ ꯈꯣꯡꯄꯥꯛꯅ ꯕꯦꯕꯦ ꯇꯥꯔꯒ ꯅꯦꯠꯈꯥꯏꯔꯒ ꯊꯝꯕꯤꯔꯝꯃꯤ ꯑꯃꯐꯥꯎ ꯌꯣꯟꯗ꯭ꯔꯤꯉꯩꯗ ꯄꯣꯂꯥꯡꯁꯤꯃꯗ ꯂꯧꯊꯣꯛꯑꯒ ꯌꯣꯟꯗ꯭ꯔꯤꯉꯩꯗ ꯅꯦꯠꯈꯥꯏꯔ ꯊꯝꯕꯤꯔꯝꯃꯤ ꯁꯤꯒꯨꯝꯕ ꯃꯥꯌꯣꯛꯁꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯏꯋꯥ ꯂꯩꯖꯗꯕꯅꯤꯅ ꯏꯆꯥ ꯁꯦꯝꯕ ꯉꯝꯅꯕꯅ ꯊꯣꯛꯂꯛꯄꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯍꯛꯁꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯅꯣꯏꯅ ꯊꯝꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ